Leibak amagi president haibasi leibak adugi khwaidagi chawba phamni aduba malem asida asigumlaba president ama hairiba president asi khwaidagi lairaba president ne hena su khangnaba malem asida asigumlaba lambi ama hairiba lambi asi nongmad aniraktagi hena chatpa yadaba amadi malemda khwaidagi paisa paiba hui masigi hui asi kamuki matik paisa paibage haibada masi mahaki private jet ta chathok chachin toba aduga mahaki sevagi damakta mi kamarma masu thamba asina chingba interesting random facts sing asigi episode asdam tang thamjake fact number 1 da lobirase lambi haibasidabu mayamna sathok chasin tongnaba darkar oiraklaba matamda lam amaga phogdok phogjin tongnaba semlibani adubu aikhogi malem asida asigumlaba lambi amasu leiri hairiba lambi ase chatningba matam amada hekta chatpa yadaba lambi chatningba matamda chatpa yadaba lambi haibasida mayamgi wakhalonda Imphal Dimapur lambi natragana Imphal Jiribam lambi oina khanbirambasu yai masisu amaromdadi chumdaba natte the passes du goi sairiba France ta lerib lambi ase nongmada supna khaktagi pung ani dagi hena chathok chasin tawba yade masigi maram asi lambi asida landslide thokpa natragana ban blockade kumbana maram oiraga thingjinba natte masigi lambi asi France ki landman ga island of Normandier ga connection tawba lambi ni lambi sigi asang basi 4.2 kilometer ne masigi lambi asina supna khaktagi island asiga France ki landman ga phongnaba yab lambi ni masidagi su hena ngai oribadi masigi lambi asida nongmada supna tangi pung ani muktagi hena chathok chasin tawba yade masigi maram asi masigi lambi asimak samudra mayai da phawduna chatpana masida Atlantic Ocean gi high tide lakpa matamda masigi lambi asi tapna lupkiduna samudra irol nungda fit tarahumdai luba mafam phawba lupki aduna matamaduda masigi lambi asida mising chathok chasin tawba haibasi oithoktabani aduna masigi lambi asida chatnabagidamagta authority singna akaknaba matamsing samudragi tide wangba nemagi matung inna khaidoktuna thammi aduna authority singna chatpa yabagi matam piraba khaktata lambi asida miyam sing chathok chasin tawba yai masigi lambi asimak tourist singna su yamna laktuna yengnai kanagumba miyoi sing lambi asi lalingi matamda high tide sing laktuna Iraq naba amasung lupkhiba yawba taraga su makhoi dubu rescue tongnaba lambi asigi nakanda rescue tower sing install tawduna thammi fact number 2 da aikhoi taibang miyoi basi imagi poknungdagi amtang poklaba matungda taibang palasida lakhibani aduba som asigumlaba misak amagi maramda tabirabra hairiba misak asi mahaki punsida mamagi poknungdagi anirak poklakhiba masida uriba angang asigi maming referti aisak kawi masigi angang asina mamagi poknungda leiringi matam tha sodringi matamda angang asigi masada spinal tumor ama develop torpadagi doctor singna yamna complicated oiba surgery magi matenga angang asibu mamagi mabuknungdagi lokthokduna minute kun changna surgery toraga tumor adu lokthokba matungda angang asi amuk hanna mamagi mabuknungda hapsinki madugi tha khargi matungda amuk hanna tha suraduna angang asi mama na amuk hanna pokhi aduna masigi angang asi mahaki punsida anirak poklakhiba angang ni fact number 3 da hojiki matamda petroleum products singi mamal sing asum tangkhalakpa ngasidagi chahi kaya gi matungdadi petroleum products singi resources sing asisu loikhigadoribani masigi sumathakta petroleum na chenba vehicle sing masidagi emission torokpa carbon dioxide singna environment da amuka suhena polluted kohilibani aduna hojiki matamda electric vehicle gi evolution ama yamna kanna laknari masina maikhu amasung carbon dioxide singsu thadoktre adubu electric vehicle gi yamna luribadi karigumba masina lambi da thoringai da charge loithokkiba targadi masigi charging point marang kaina leitaba asini adubu Sweden hariba lebak asina malemda ihan hanbo ina wireless charging rod puthokre aduna electric vehicle sing lambi da battery low isilapa tarbaso hairiba lambi asida sum thongna battery charge tawjaba yaba aduna masida vehicle sing battery low iraklaba matamda charging station sing da panduna line lepna duna charge tongnabagi mahutta matam sumangdana gari sing drive tongna charge adum tawjaba yare aduna Sweden government na su 2035 pobada asigumlaba electric road ase 3000 km expand tongnaba pandam thamli aduga South Korea hariba lebak asida su electric vehicle sing gidamakta asigumlaba wireless charging road test tawkhre fact number 4 da lebak amagi president haibasi lebak adugi khwaidagi chawba phamni aduna lebak amagi president haibasi yamna luxurious oiba lifestyle darkar oiba facility pumnamak loina phangba lifestyle da hinglibani makhoi gi punsida lanthun sel na singba awatpa amata leite aduba malem asida asigumlaba lebak amagi president amasu leiri
Hairiba misak asi malemda khwaidagi lairaba president. Masigi misak asigi mamingna George Alberto Mujica kawi. Misak asina 2010 dagina 2015 phobada South America gi lebak football playing nation Uruguay hariba lebak asigi nifu suba president oiramki. Mahak asi 20 May 1935 ta pokhibani. Mahaki punsida lomi revolutionary amasung kainathangda politician su oirakki. Adro 1970s 80s ki matamda Uruguay da military dictatorship ki matamda Mahakasi ot nairaduna chahi tara mari ki jail da su thamki. Kainathangda 2009 da broad front ki candidate ama oina Mahak presidential election mai paktuna 2010 da ki 2015 phawba president oiki. Misakasina president ki tenure loiraba matungda yamna icham chamba micham amana hingba punchi mahingumna apik payum amasung amanba kar ama thogna hingki. Mahakna mahaki thagi salary ki 90% henbadi charity da amasung paisa ki darkar oiba entrepreneur tokba miyoi da mating pangki. Maram asina misak asigi lanthum property na singba irai leitabana mahak asibu malemda khwaidagi lairaba president ni haina suming thonnai. Kathok padana halengba leitraba masimaknasu malemda khwaidagi lairaba president ni haina suming thon phanglaba misak ase kainathangda 13 May 2025 ki numita malem asibu thatoktuna chatkre. Fact number 5 ta Malemda khwaidagi paisa paiba hui ase kayamuki matik ina khulamgani heba song khangbibra. Malemda khwaidagi ina khunba khwaidagi lanthum leba paisa paiba hui ase Gunther 6 hariba German Shepherd hui ase ne. Internet news article kaya gi report ta phangba information gi matung inna masigi hui gi net worth ase $400 million ne. Haibadi masi Indian rupees ta 3356 crore oigani. Aduna masigi hui ase asuki matik yamna luxurious oiba lifestyle da hingi. Hui asigi damakta thongba thaknaba chef tongana thammi. Masigi hui asi private jet ta phoba tongduna chatle. Mahaki yachts amasu lai. Hui asigi personal driver amasu lai. Hui asigi caretaker seva gi damakta punna miyoi kuntaret lai. Makoi singchigi marakta ayambana nupi ngaktani. Madusu masak mato phajakhrabi top model ngakta. Aduna paisa paibagi hairuragadi masi hui marakta Elon Musk kombani. Masigi hui asi world richest dog oiribagi maram ase. Photo asida uriba nupi asi hui asigi mapuni. Mahaki mamingna Carlot Levesten kawi. Nupi asi hui bu yamna luna tawjai aduga mahaki macha machu sing amata leite. Aduna 1992 da nupi asina siramdai gi matamda mahaki property khudingmak Gunther 3 heriba hui asigi mamingda palammi. Aduna Gunther 3 heriba hui asigi charol surol asum laktuna hujingna Gunther 6 heriba hui asigi uihobani. 1992 da mapun ihanan bathadok lamba matamda hui asigi property ki value asi $80 million oiki. Aduna matamgi matung inna masigi value asi hujikna $400 million henbagi oigani hairi. Video asiban view taragadi like share amasung comment view aduga makha tarakpa interesting facts singi damakta Amazing Fact Manipur YouTube channel bu somna subscribe to basu kaubigano.